अहानबदा मरुइबा पाउ सजिबु नोंमा पानबा अनौबा चही हौबा चेराउबगी थौरम ngasi पांगथोकले अमदी वांगरांग तौदाई जांगी खुंजा सिंगना शांति लेना लेबा पामी हाइना खोंचत अमा चतख्रे खुरमजरी ISTV की मणिपुरी पाउ मीटिंग ताब्रीब सिंबु तराम नोकचरी पाउ संदोंना पिजरी सजिबु नोंमा पानबा अनौबा चही हौबा चेराउबगी थौरम ngasi पांगथोकले सनामाहिदा कुमगी ngamjaba mahi marong mana masing katlaba tungda mathel lukoi semduna thongal da thadoktuna kum asige nungai yaifanaba ana ye kyaudana thauni jai ningthau malia fambalchana lising amaga chahum yankai mapal BC dagina lising amaga chambri kun mapal BC kusumlei kombirei leiri na mapung fana leisa tamlak pamatamda sajibu lakil taiduna chahi hauba cherauba pangthokpa hokhi haina थाजनै कुमई असिगे सरुक अमा ओइना नुंगथुलदा चेराउचिंग कानै नुमिदांगदा थाबल चोंगी नुंगबा सब डिवीजन की मनुंग चनबा वांगवांग तौदाई जांग के खुंजा सिंगना शांति लेना लेबा पामी हाइना खोंचत अमा चतख्रे वांगवांग तौदाई जांग विलेज लोइफुम की प्रेसिडेंट गाइपी खानलिउ रुआंग मैपुइना जलांगरंग मचिन मनाव की मरक्ता तोइना खुद थानबा सिना खुंजा सिंगदा मिपाइबा पोखले खुंजा सिंग शांति लेना नुंगमै मखोल तादना लेबा पामी हाइना खोंचत असे चतपनि हाइखि मणिपुर पुलिस ना था से तरा तरेता क्वाक्ता सेरिकल्चर ट्रेनिंग इंस्टीट्यूट मनाक्तगी मियोय अमा हीरोइन नंबर 4 ग्राम चनीगा हुमद्रा माथोइगा कोनन फारे हाइरे पुलिस तगी फंगबा पाउदा फारबा मियोय असिगे ममिंग अल्ताफ हुसैन चही कुन माथोय कैराव मक्तिंग अवांग लेकाय तगिनि हाइरे मणिपुर पुलिस ना थंगाल कैथलगी बोरा गलीदगी मियोय अमा एसपी कैप्सूल लिसिंग यांखै तरुका चनी तरा तरुका कोनना फारे हाइरे फारबा मियोय असिगे ममिंग लाइस्ट्रम कुंजमनी चही यांखै निथोय इरमसिफाई मे लेकाइदगी हौजिकना सगोलबन अमुदोन अखाम लेकाइदा लेबनि हाइरे फगाकचाव इखाई पीएस की चेक पॉइंट मियोय अमा कानी किलो अमा मखाइगा कोनना फारे हाइरे फारबा मियोय असिगे ममिंग अनिल गौतम चही कुंट्रामरी तोरीबारी दगिनि हाइरे इलेक्ट्रिसिटी डिपार्टमेंट के चेक्सिन दबना मरम ओइरगा इम्फाल ईस्ट के अंड्रो केंद्र के मनुंग चन लैबा तुमुखोंग विलेज अथॉरिटी के चेयरमैन लौरेंबम ओपन आईएसटी वेयर के मैना चिंगदुना लेखिद्रिबा असिगे टेकचाक पुंबा मणिपुर लेंगा कमदे इलेक्ट्रिसिटी लोइसंगना पुगदबनि हाइना खुंजा सिंग्याउना चथकिबा खोंजंग अमदा तुमुखोंग विलेज अथॉरिटी के हानगे एडवाइजर ओइरंबा वांगलेंबम बसंतना फोंदोरकले तुमुखोंग विलेज अथॉरिटी के चेयरमैन लौरेंबम ओपन मिसेगी मतंगदा यानिंगदबा फोंदोकपगा मरी लेनना खुंजा क्यागा लोइनना पांगथोकखिबा मिफम अदुदा वांगलेंबम बसंतना मखाताना खुल फाउदना पुरिबा इलेक्ट्रिसिटी डिपार्टमेंट के आईएसटी वेयर असे सुपनतगी फिट 13 मुक्तंग वांगबना मरम ओइरगा खुंजा कया मैना चिंगबा कया ममांगदा यावख्रे मसिगी मतंगदा खुलगी माइकैदगी वाकत कया अमा मरी लेनबा डिपार्टमेंट कया खंगन बलाइख्रे अदुबु पॉजिटिव ओइबा थबक थौरम अमता ngasi फाउबा लखलक्ट्री
masina maram oiraga village asigi damak chawkhat thoranga mari lenana kathokpaga loinana sen chongliba tumukhong village authority gi chairman oiriba laurembam open st where the thengluba dagi laikhidaba si tumukhong village ke miyamna yabang amloi thawdo si laurembam open na nga farambadagi thong mathakta kakhatlaba matung mahaki khoije aduna mahaki kokton da lairiba wangfam thokpadagi yamna nemna lairiba anemba fit 13 mukta ngairiba st where aduda thenglubadagi laikhidabane loinana asida natana dam maikairom thangbaromda lairiba lau unariba labuk asidasu st where kaya ama nemna sonthana laiba na maram oiraga lau khoiba changba tractor na singba chatpada st where na chingadra haibagi akiba chauna khunja singda mayoknare masina maram oiraga khunja kaya lau ubadi lairadana khongna chatpa fauba akiba pokle miyam chathok chasin tawriba lambi amadi labukta puriba st where si yamna nemana maram oiraga khunja kaya chathok chasinda khudong thiningai oire khara semdok sadok piduna paikhatfam thokpa thabak paikhatpiu haina kairak hairabasu ngasi fauba mari leinaba electricity department na thawa sadabana maram oiraga thodok ase thokanbane haukiba numit manga tarani gi mamangda mari leinaba electricity department ke lineman sing laklambada su khunja sing gi maikaidagi wakat kaya amat thamki adubu yana bathabak khara pangthok lamba natana khunja sing gi apamba amata paikhatlamde asigumba thawa sadaba lineman singi thabak thawong amadi electricity department ke cheksin dabana maram oiraga ngasigi thodok asi thokanbane thawdo sigi tekchak pumba lengak amadi mari lenaba electricity department na pugadabane electricity department ke cheksin daba asoibana maram oiraga khungang asigi chawkhat thawrang kayada thawai hakchang yauna thodang yaramba mioi ama maram chadana thawai manghan kiba habasi khunja singna taraina laude maram aduna misi asiga mari lenana electricity department na athuba matam gi manungda khunja singa yasinaba puraknaba tawfam thokpa thabak lokhat kadabani lenga kamadi electricity department ke mayukta tomukhongi apunba khunja sing amadi lamdam asigi cso singa khutsamnaraga akanba khongjang sangsinaba sem sari haiki IST puriba wayar asi atugi matik nemadagi fit 13 khakta wangiba asina maram oidana mahakna nga pharoga karakpada mahakki khoi chopagi paira iba khoije duda singaga IST wayar sida ten garba khoije duna tasawba phangiba IST wayar asi asina thon mane habisi number 1 loina thamjani IST wayar asi puba matamda fit kya wangadage haibagi sapsaba mapung phaba fit ohendaba amasung lineman sing lae ngasi manga trani gi manung sida mokhoi la amaga khoina ju khunsigi authority sing na ju sapsana hai adumokpu mokhoina kya logdadana inem nemna mai asi fit torga thambiramni maram aduna ngasigi thoiba thawdo asi yam thomoi choi kulasigi ju chairman laigidriba lauremong opel asi aduna masigi daita khudima electricity department asina sapchana pugadabni yam thuba matamda kya lobiyo thabo on onthokpiro natragadi akhoi khungangsina mari leinaba department kaya adagi organization kaya kusamnaraga akhoi mahaki sapchaba right adu phangnabagi dongta khoi sem sagani habagi government gi makai da ju thamjege IQSC Western College Konthawjamna Sinduna Nomogi Oiba NAAC Assessment ke Sensitization Program Western College Konthawjamda pangthokre Taramadda Western College ki Governing Body gi President Konthawjam Kunjaraja Secretary L Ibobi Principal Kumantem Devendro Staff Association Western College ki President Aichingangbinu Chingbana Sarkya ke Directorate of Research Central Agricultural University CAU Imphal na College of Food Technology Lamphelpat ka khutsamna duna ICAR VPKAS Almoragi Matenga loinana jatharakiba numethumnegi uhai manamasing amasung maru marang libugi training loishinkre training ase maruina Bestpur district ki lanjena riba wathalambi amasung laisoi khulgi khunja singi oina chathabane loishinbagi thoramda Vice Chancellor CAU Dr Anupam Mishra Dr NG Ibuya masu sarukya ke Manipur State Legal Services Authority ki meeting makada District Legal Services Authority Thawbal amadi Legal Aid Clinic yam Laitan Pok anina punasenduna Stop Child Marriage haiba thimda Class 6 tagi 10 fawbugi manungda laiba mahiroi singi oiba Inter School Sport Painting Competition amang ase Thawbal hauka da laiba Little Star English Higher Secondary School da pangthokre tongan ba school singdagi lakpa punna mahiroi chamaga kontra nipal na saruki aduna pangthokiba competition atu da Little Star English Higher Secondary School Thawbal hauka Laishram Osen Devi Apokpa Laishram Jeki Singna First Changkhonba Institute Thawbal Kyamsifai gi Mutum Pusparani Devi Apokpa Mutum Somena Second amasung Little Star English Higher Secondary School Thawbal Hauka gi McDonald Yumnam Apokpa Ratan Yumnam na third takre competition loirba matung
Prohibition of Child Marriage Act 2006 haiba topic ta legal awareness program amasu pangthokiba thoram aduda advocate Thokchom Bisorjit Singh amadi legal ad clinic yam Laitanpoki coordinator Thinguzam Arun Kumar Sarukiyaduna first taraba Mahiroida certificate kaloinana lupa lising ani second taraba da certificate kaloinana lupa lising amagachamga amadi third position taraba Mahiroida certificate kaloinana lupa lising ama mana oini yentoki amadi Sarukiyakhiba Mahiroi singda participation certificate singsu yentoki. Basic knowledge of Maitai and spelling method of Manipuri writing using Bengali script haiba timda Tripura Lengaki Directorate of Kokborokna and other minority language na sinduna workshop ama Agartalagi Kokborok Learning Center da pangthokre March tara taruktagi tara Nepal fauba pangthokiba workshop aduda maru oina Maitai expert Khoisna Mangal Singhana mayek masak khanghanbagi maru oiba thodang adu lauki workshop adu mioi kun manga romna sarukyaki hairi Thasigi tang taramari taramanga da lenyaw ba kan manung le nungsit na moirang esegi manung dalay ba amanga tathokraba imung singda ahanba phase ki oina Chief Minister Y Khemchan gi mitek makhada District Administration Bisnupur amadi moirang esegi MLA gi Kuthangda Pirakiba GI Sit Singh Yenthokre ngasi moirang film lekai dalaiba MLA office ta MLA office moirang nasinduna pangthokiba GI Sit Yenthokpagi thoram aduda moirang SG MLA Thongam Santi SDC moirang oinam boinaw SDO office moirang staff sing amadi MLA office ki thopu bakya su sarukya ki GI Sit Yenthokpa aduga mari lenana MLA Thongam Santi na phongdokibada natural disaster na Manipur gi mafam mayambada thokiba len yawba akanba nonglai nungsit aduna moirang SG mafam kya da su yum atek akai yauna amadi manamasing kaya amanga ta thokiba du yamna nungaitaba thodokni adubu Manipur gi NDA lengak asigi Chief Minister Y Khemchan na miyamgi awaba ubiduna kudaki disaster asigi awaba mayok nariba singi mateng oina kudaki oiba potlam kaya sumna mateng pangbirakpa si yamna thagat ningai ni ngasi moirang SG oina imung tara manga da piriba GI Sit Yenthokpa si yum atek akai yaukhiba amadi lenna hohan khiba singi oina ahanwa face ki pibani masida yum oina humdokraba imung manga dana GI Sit bundle ahum aduga lenna yum hohan kraba imung tara da GI Sit bundle amamam pibani haiki akoi barang da lebe STO abadi concern STC ga koi punna tamna kana athubada bakoi khutok khudaki khudong thibado kokna regda ko honorable chief minister ngi makhala magi instruction do obey to boina ngasi se akoi da tin kuptra badu kupna na ba le lang hol badu sidokna na bai dauta doin ok pai thokrabada na akoi sarkar gi instruction da tungina bhala hum ni pijari se adu le da hullaba signuna bhala mamni adu fast pace gi Awaba nang laba yum humdokraba ngasigi GI Sit beneficiaries nupi amana phongdorakibada haukiba thengkhang kaya rakta miyamgi mihut kaya thengna khre dubu asumna khudakta miyamgi oiba awaba ubiduna mateng pibi ba Chief Minister amadi MLA lekhidri masigi damak Chief Minister amadi MLA bu thagatpa phongdoki tam kuina aina ola jarakpa mafam dingwaki imine sing oro mo oro kono ka sarubata imam yengbirakte hantakti nong nongna satina Haijarubada, ting khara tawbibase yamna khoina thagatnai ama oi Minister Khemchan ga thongana bise minda yamna haraude ei apen bo oi Paugi maraktana tenba break amatang ruminase Admission open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba March Kurundoi Hokjuragani. Mamangi sahi singda All India ki number 1 takraba college singda admission phanganba ngamkraba institute ni. Counseling, study materials, interaction program, mock test asina chingbagi kudong sabasu phanganjari. Mafam Kaisampat Hodamnarak near traffic point opposite oil pump. Office hour 3 PM to 7 PM. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Gibe makigano Alda betamo Sige yung se next time tina check sin na laksi laga tham kro bani ne Dada nang se
Juhar habaga amta kidrabo. Asumna, mayamna machalbo ngapshan lugum, masigi yung masibu, asuya ngan kokadabagi, exit DMT na ngapseli. Exit DMT juhar habating ngakok na nabasimani. Zaman technology siya naman na concrete katok na tinabamatanda, kapamil ang muktihan na hinggal adli. Exit DMT, strength is in the quick. Honglagli ba punsigi lambisida aray ba tsaba yaba makay sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhali khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itung da taram nokchori makhataba pau pizari. Haukiba numit karani gi mamangda nungyaw na takiba akanban len na maram oiduna Bisnupur district ke oinam kendro gi manung dalai riba ngaikong kulen gram panchayat ki manung dalai riba yumthong jamri ka kun manga buka hena amang ata thoktu na sokallaba yumsingda ngasi Manipur gi sem gi pautak matung ina dis yumsingda yentokpa hokre oinam kendro gi MLA irengbam nalinina department ke mayor singyaw na laktuna ngaikong kulen bazar da yentokpa hokhiba galuna UDC ACCC amadi ngaikong kulen gram panchayat ke pradhan amadi ward member singyaw na makhatana ward ke oina mafam kya thukpur amadi staff singbu hainingai leitana thagatpa phongdokpaga loinana pirakliba jinga sing ase khudak asidagi yenthokpa horakani hainasu makhata khe na solaba ngongsi gram panchayat sigi yumthong khudingmakta UDC ACCC amadi gram panchayat ki ikai khumnajaraba chairperson punam khusam najaraga DC gi mateng dogjaraga ward ki oiba club sing konbe area singda madula sangadaba tin sing adu punna ban sani ga yankhai si ahan ba phase gi pidavire ta hena sokchellaba imung singda piduna khara doibasu awaba kongana haiduna hona jabani Nepal Suba Thangjam Ongbi Nganbi Devi Memorial Football Tournament Sarukiagadaba Arambai Tengol Thongzu Unit 28 ke Sanaroida uniform yentokre